Ahanmaktada Agi Crime Wari Asibu, Tavi Gadoriba Amadi and Bigadoriba, Ahalaman, Ima Iben, Ichen, Maruk Mapang, Satrana Harol, Umnopu, Chesam Nawasna, Taram no Cherry Amadi, Ekai Khumhnkhiba Cherry. Ngasigi Crime Wari Asi, Akwega, Yumtangana Lairiba, Laibak, Nepal the Tokibani, Todok Asi, Ichamchamba, SMS message Amadagi, Horakibani. Hairiba SMS message Asiga, Chapmanaba Maung, Akwimam Nasufangi, Kudamoina Hirabada. Crore kayagi lottery natragana kaygumba jaga ama koiba chatnaba ticket fawre kaina masigi mong siga chap manana ichamchamba SMS message ama 2009 gi June gi tang mangada Nepal da leibi masagi chahi taraga mapan surabi khayati shrestana fanglami message asigi warolda nahakna yamna maming leiba women magazine amagi pangthokpa lucky draw amada cash prize oina lising kul amadi Nepal gi yamna maming leiba yamna fajaraba Miyam gi lam koifam oiriba pokhara koinabagi ticket amasu mai pakle haina irami message asi fanglaba matung mikup khara leiraga khayati shrestha gi phone gi ringtone ase khinglaklami mahakna phone asi paikhatma matamda phone tarokliba side to dagi nupi amagi khonjalda mamangda shrestha na fangkhiba message ki waroldo hallaga amuk hairaklami amadi mahak hairiba Women Magazine Office tagini phone tarokli se hairami kaigumba nahakna lottery draw asegi mai paklaba paisa amadi pokhara koinabagi ticket chelawo pamlagadi aina pirakadoriba address ida laklaga lawi yani hairami hojiki matamda kanagumba amagi mafamda asigumba message bu oigera call bu oigera lakpa taragadi khudakta adum gyan tanore madudi masi scam ni habasi adubu matamdudadi online scam gi matang se Mayam gi mafamda ka hena knowledge laitriba matamni amadi sigumba message natragana call se scheme gi oi habasa kanamatansu khalamde maramasina khayati shrestana magi phone da message phanglo matung call amuk lakshan masida yamna harawrami message asigi warol sing khayatina mama mapa dasu khanghalami khayati gi mama mapa su message asigi warol taraga yamna haraw jerami amadi khayati gi lucky draw asigi winner paisa amadi ticket lawrugodabani hairami masigi matungda khayati shrestha phone da hairakpa address sida chatnaba sem sarami amadi haina khiba matamda makhogi yumda thabak surga leiba rambu shrestha na purga chatlami pung khara gi journey gi matungda makhoi ani phone da nupi du hairakhiba address sida yawrami ramna khayati shrestha bu mafam sida drop tawrmaga mahakti mafam do thadoktuna laklami kaigino hairagadi phone da khayati shrestha ga nupi duga wari sanakhiba matamda winner asi lawnabagi process tawbada matam yam changani hairaklami masidagi khayati shrestha na mogi yumgi thawak suba ram mayumda thakibani makhoina hairakhiba address tuda khayati shrestha yawrlaba matung matam khara mafamdu da ngairaga leirami masigi matungda nupi ama laklami amadi masana mabu women magazine gi representative ni hairami amuk hanna khayati shrestha bu lucky draw asigi winner oibagi thagat phongthok lami amadi prize ki paisa lam koinabagi ticket lawnaba punna cha ase hairami masigi matung nupi asina ketibu apartment amada puraklaga laklami room manungda hek changlakpada nupa ama urami nupa sina mahaksu magazine asida thawuk tawumi ni hairami amadi makhatana winner prize money ticket lawnabagi chesam verification toba mana tawgani hairami mafam sida makhoi ani wari watai tawraga leirami wari marak sida nupaduna cold drink glass ama kheti shrestha da pirami mamasasu glass ama pairaga thaklami masigi matungda chesam verification tawbagi thawak chatharami tawna evening yoroklami asomdana kheti shrestha gi mama mapana machanupina winner gi paisa amadi pokhara koinabagi ticket purakani haidana ngaiduna leirami kaigino hairagadi khetina mamangda mama mapada process mayam se loiselakpada matam khara changani haidana hairakhrabani maram asidagi mama mapa midang oiselakla fawba halaktabaduda ka hena awaba thamoi da fawrude adubu halakpadi yare haina khalami khara thengjalakla fawba khaiti halaktabaduda mama mapa hojikti mipayo fawba horaklami khaiti gi mama mapa na magi marup mapang singda call tawraga moigi manakta lakpra hanglami adubu lakte haraklami khaiti bu mama mapa na kana thirikan charak sida kheti gi mapa gi cell phone da message ama laklami
Message adu pabada mapadi lawai luton shatlami. Message asigi warolda kheti kidnap tawre kaigomba nachanupi asok apani yaudana tek ta kaidana hingna pamagadi lupa lakh tara sem sarga thammu hairami. Message asida yamna clear oina su irami madudi kaigomba kidnap tawbagi pause police natraga atopa miyoida haidoklabadi nachanupi hatkani hairami. Message asi yengubadagi mapadi yamna pakhatlami yamna thuna paw ase kheti gi mamada tamlami ahanbada matai manau ani munna tanarwa matungda kidnapping tawbagi paw ase police ta pirasi haina lepdarami adubu makhoi ani gi intention amuk hongdoklami kaigino hairagadi haukiba chahi khara asida thodok asiga manaba thodok kaya ama moigi mafam sida thokre. Kidnappers na angang sing adubu hatlami maramdi imung manunggi mina kidnapping gi paw police ta pibagi damak to oirami. Khaiti srestagi kidnappers na su message ta yamna clear oina police ta paw piba taragadi nachanupi sina fangani hairakpadagi Khaiti gi mama mapa police ta paw pidana makhoina demand tawrakpa paisa lupa lakh tara arrange tawbarom do oina mai onsalami. Kidnappers na message ta Khaiti bu kidnapping tawba amadi paisa gi demand khaktamak hairaklami makhoina paisa puraga kadaida la uno haibadi hairaklamde maram asina Khaiti gi mama mapa paisa arrange tawba loiraga hojuk phawbagi oinadi paisa kadaida puraga chatkani haiba khanglamde maram asina makhoina makha taba message lakpa ngaiga lerami adubu numidang athingba phawba message amata laklamde. Message thar iba number du call tawnaba hanjan hanjan hotnarami adubu call di chatlamde sumai tawdana ahing ado haukidana nong ngalaklami. Khaiti gi mama mapa matung tarakpada kai tawgani khalaga famduna lerami amuk hanna ayuk sida moigi mobile gi ringtone gi makhol tarami makhoina message check taw matamda kidnappers singduna tharakpa message oirami. Message ki warol asida handakti lupa lakh tara puraga Butwal da laknaba hairami. Butwal Nepal gi manungda leiba mafam amani. Butwal Kathmandu dagi charakna kilometer chani humdramuk lapkani. Message hek fangbaga yamna thuna makhoi paisa puraga Butwal chatnaba thoraklami. Butwal yauraba matungda kidnappers da makhoi paisa ga loinana Butwal da leire amadi Butwal gi kadai jaga da lakadabano haina message ki khutangda hanglami. Kidnappers na ngahek ngainaba hairaklami. Ngahek ngaira matungda kidnappers singna paisa puraga Butwal natabida atopa mafam Chitwan da laknaba hairami. Butwal dagi Chitwal gi arapa chorakna kilometer chamaga humpumu oirami. Khaiti gi mama mapa amuk pung kaya gi journey chatlaba matung Chitwan yoraklami. Yaubaga kidnappers ta makhoi ani yorakle haina paw pirami. Ngahek amuk leiraga kidnappers na handaksu paisa sida purakadaba nate Sunoli da pugadabani haina message tharaklami. Chitwan dagi Sunoli chorakna kilometer chamaga yankhai mangamuk lapami. Handaksu Khaiti gi mama mapa paisa puraga pung kaya gi journey gi matungda Sunoni yoraklami. Amuk su mafam ase yoroklaga kidnappers na paisa puraga Darjeeling da laknaba hairami. Kidnappers singna Nepal gi tongan tongan mafam da paisa puraga laknaba hairambadagi hojikti India yausalakna Darjeeling da puraknaba hairami. Sunoli dagi Darjeeling chorakna kilometer 480 muk oirami. Khaiti gi mama mapa makhoi gi yumgi thabak suba ramga punna lakpani makhoi ahumak kilometer kaya ama koina chaturabani makhoi ahumaki masado yamna choktharami adubu machanupi gi khallaga chokthaba khanglamde mafam amadagi mafam amada machanupi tabu fangladi khallaga tawrami. Makhoi loinamak Darjeeling lakpasu ready oirami adubu paisa oina lupa lakh tara puraga India Nepal border lanthokpa haibase araiba amadi oiramde. Adubu araiba thauna lausing sihinaraga border lanthoktuna paisa puraga Darjeeling yoroklami. Wafam ase kidnappers singda amuk khangalami madudi makhoi hojik paisa ga loinana Darjeeling da leire haidana kidnappers singna ngahek amuk ngainaba hairaklami. Matang sida Khaiti gi mama mapana mafam amadagi mafam amada chenbase handakti mafam sida loishalani paisa piram laga machanupi bu tekta kaidana puraga mayumda halani khalami. Adubu makhoina khallurisiga tayonarami. Amuk hanna phone gi message ringtone ama laklami. Message asida amuk hanna paisa puraga kakarbita da laknaba khanghalami haibadi amuk hallaga Nepal da haibani. Machanupi kidnap tawkhibagi awaba kidnappers singi moigi sanabagi mawong mafam amadagi mafam amada chenbagi masasing adusu wabagi pankhai leiramde. Adubu
machanupi hekta halankiba haibadudi yadabanina Darjeelingdagi Kakarbita chatpa horami charauna kilometer chamarom oirami pung kharagi journey matungda amuk hanna makhoi Kakarbita yoroklami mamangda tawkhiba adumaina yaure haina pau pirami kidnappers na amuk hanna ngahek ngaina ba hayaklami mama mapadi masi taraga kidnappers na amuk atoppa mafam amada paisa puraga lao hairakadra haina akiba farami adubu handak makhoina fangliba message asida Kakarbita da laiba hotel amagi address oirami makhoina lairiba mafam sidagi hotel ado ilap lapo oiramde message ki warolda paisa puraga hotel asida chatlo mafam duda yauraga paisa nupa amada senagadabani hayaklami khayati mama mapa paisa puraga lakpana hotel gi manak yoroklami amadi kidnappers da pau pirami kidnappers ki site gi miku khara lairaga message ama laklami message asida hotel manungda paisa puraga Noigi yumda thabuk suba ram changhilau aduga nakoi anina gari da famlaga hotel gi mapanda layu hairami kidnappers na message ta hairako ofam simak kheti shrestha gi mama mapana torami ram da paisa sinarami makoi anina mapanda famaga laihorami paisa puraga ram makoi na hairakpa hotel gi room da chatkhirami kheti gi mama mapana khalli ram na paisa piraga machanupi puraga la ani adubu ngahek lairaga ram kheti shrestha pudana Makutasu kaimta yauduna tholakpado urami kidnappers ki makhoina talakpa ransom paisa lupa lakh tara piramlaba matung kheti gi mama mapa machanupi bu thado ani haibagi asada Kakarbita dagi makhoi gi mayum Kathmandu da halaklami mafam anisigi arapa chawrakna kilometer jamri yankhaimu oi yamna thuna mama mapa animak mayum makai panglami kaigino hairagadi machanupi mafam duda lairamba yai khalaga mayum yorakpadadi makoi ani yamna saurami mayum odo lok toroga lairami akoibada kheti shrestha laibagi mami amato uramde masigi matung mama mapa matam kharagi tungda kheti lakpa yai haibagi asada ngairaga lairami adubu laklamde sum ngairaga laibado wamalakpadagi kheti gi mapana kidnappers singda message harami adubu message sigi paukhum phanglamde kidnappers ki phone da call torami adubu switch off hayaklami madu tabada mama mapa ani gi thamoi gi mihul gi khonjal Tudalaklami hanjan hanjal call torami adubu haujiksu switch off hayaklami film ase oro fawba police ta chatlaga pau piramde kaigino hairagadi kidnappers na khangkhradi machanupi khetibu hatpi khidra kibadagini pung khara ngairba matung kidnappers dagi pau amata laktaba amadi kheti shrestha su thadorakpagi mami amata udabasida mama mapa anina manak nakpada laiba police station na chatlaga kheti gi phone da message lakpadagi hauraga paisa piba fawbagi wari marik chumna amata chithadana lirami wari pumba khanglaba matungda police ki wahang pahong kheti shrestha gi mama mapa dagi haurami amadi shrestha ga mari leinaba wahang kharasu hanglami kheti gi mari leinaba wa macha macha dagi hauraga haiba yaba wafam loinamak police ki mangda thamlami amadi makhoi gi amata pokchabi machani su hairami police na mama mapa da kheti da message lakpadagi hauraga paisa pibagi matang si fawda nakhoina chingnaba fawba matang yawbur hanglami adubu mapana chingnaba amata laikhide hairami makhata na mana gyan tadaba amadi lai madudi kidnappers na paisa puraga mafam amadagi mafam amada chatnaba kaigi hairino haibasini wafam asi police na kheti gi mamada hangma matamdasu masu chingnaba amata laite hairami adubu mikup khara khallaba matungda mama haiklami madudi makhoina Darjeeling dagi Nepal gi Kakarbita da laklami kidnappers na hairakpa hotel manakta yawarba matung khanghaudana aigi mityeng Biren Shrestha koba mioi amada tarami masida chingunia oirise kaino haina police na hanglami matamda mama na makhoise hana Birendra gi yumda barhada leirami mahak oja amasuni khetibu private tuition su tobi ikhanghaudana mayum yontho amaga sar thadoktuна chathibadagi hojik fawbada marakta amuktagi hena thengna khidri hairame police na amuk Birendra u matamda kaudriba karigino hanglami matambuda mamana amuk haiklami madudi kanago misak amada hekta kheti kidnapping gi matangda hairaga magi punsibu awafamda tahanba pamde wafam kaya se khanglaba matung police makhoi gi investigation makha chatharami investigation gi ahubu numit kharani fawba police kheti shrestha gi clue amata phanglamde amadi kidnappers ki langla langjinsu amata khanglamde police na thodok asigi matangda clue amata phanglatrabada mamaida kheti gi mamana hairamba Birendra Kaubanupa asigi
akupa details thiba hawrami police na Birendra Shrestha gi matang da thijanna matam da mahak 1967 da India gi Darjeeling haiba mafam sigi manak nakpa mafam amada pokhi haiba khanglami mahagi aseng mamina Biren Pradhan kawi masagi chahi kunmathoi adwaida thabak thinaba Nepal da lakhibani magi family inakaya khunba imungni magi haibada awat pa kaisu leite adubu masa mathanta maromdom lepchanaba mahak Nepal da lakhibani Nepal da laklaba matung Birendra school amada science ki oza oirami ahawbada mana pamjaba maram chaba laifam phangdabadagi masagi oiba achoba yum ama leirami yum masida matam kharadi mathanta leirami masigi matung matam khara leiraga yum asigi room ani bhara sandoklami room asidani Shrestha gi mama mapana bhara da leirambase chahi khara Khaiti Shrestha mama mapa ga punna bhara gi room asida leirami Khaiti gi mama mapana hairapadagi Birenna Khaiti bu private tuition chu lawrami adubu nong ikhang khanghaudana Birenna magi mayum ase yonthokirami maram asina Khaiti gi family su mafam asi thadoktuna Birat Nagar leirami Khaiti gi mama mapa Birendra namagi mayum yonthok lamlaga kadai da lei amadi kadai da chatkhre kaimata khanglamde matam sida Khaiti class 10 tamlami 10 namagi mark fazane score tawbadagi makha taba lairik afaba school da tamnaba Birat Nagar thadoktuna Nepal gi capital Kathmandu da shift toroklami amadi Khaiti gi admission Jubilant College Research Center da lawrami Khaiti magi lairik laisu tambada magi family ga loina namai onchilami case asigi matang da Khaiti gi mamana Birendra gi ming lawrokpadagi police na thijanbada mahak Kathmandu gi mafam amada bhara da lai haiba khanglami mafam da police chatmatam da Birendra bhara gi room sidagi mafam khangdana mangre haiba se khanglami police na Birendra bu thinaba team kayama semlami adubu ma kadai da lai haiba khangmangamlamde marak sida police na Kathmandu gi city area dagi khara lapthoaga leiba rural area da miyoi bagi hakchangi parts phangbagi pawlaklami police na pham ase yaw matam da jaga amada khut ki saruk ahum phanglami numit kharani leiraga apham sidagi khara chatlaga khongi saruk khara amuk phanglami sumai tawdana numit kaya ama 17 km gi radius da miyoi bagi body gi parts kaya ama mathang phanglami Marak sida Khaiti Shrestha Mangkhiba numit 15 nimuk suraklami adubu police ki mafam da haujiksu Shrestha gi clue amata leiramde Birendra kadai da leiri haibagi information chu amata leite police na phanggiba hakchangi parts mayam dugi makok haujiksu phangdri maram asina siriba miyoi ase kanano haiba identify tobangam lamdri numit 15 ni leiraga makok chu phanglami amadi police na body parts mayam asiga makok ka samdnaraga yengbadasu asiba haksang ase kanagino haiba khangmangamlamde kaigino haragadi kokki phibamse lokhotpa yaramde maram asina identify tobada awaba amo oirami Khaiti Shrestha hinglibra sikhrabra police gyan ngawrami amadi magi kidnappers ka science teacher Birendra ga connection lainadabra amadi kidnappers na ransom lobagi hotel manakta Birendra ubase coincidence amara natragana conspiracy amara hairiba wahang mayam sigi paukhum hojik fawbagidi police na phangmangamdri Birendra phanglagadi wahang kaya amagi paukhum phangani khangbadagi police na Birendra bu thibada akanba maungda mai onselami handakti police mai paklami secret information da basis oiraga Kathmandu gi mafam amada red tawraga police na Biren Pradhan allies Birendra Shrestha police na farami police na Birendra fabaga wahang pohong torami police na hangba wahang khudingmak paukhum Birendra na yamna chumna amata chenadana khumlami magi maung sidi fazana prepare tawraga police ki manakta lakpa malami wahang pohong asigi manungda police na Kakarbita ki hotel ki manakta numit aduda kaidawramino masi tabada Birendra kitang khautak chai amadi a tawraga semjil sajalaga pakhum pirami wahang pohang tawbada mamangda Birendra na numit asi atopa mafam amada leibagi wari tawkhrabani sumai tawdana police ki wahang pohangda Birendra chenpham irei leiramde aroibada mahak machin thire habase iseng senglami hojikti police na akanna mawangda wahang pohang tawba hawrami police ki mamangda Birendra gi haisingba loinamak mai thirami mamai thangda chenpham leitabana Birendra police ki mangda asengba haidoraklami
Birendrana hairami mahak Darjeelingi paisa yamna paiba imung amagi machani magi awatpa amata leite adubu masa mathanta maromdom lepchanaba ngasidagi chahi kungi mamangda Nepal da lakhibani. Nepal da laklaba matungda science teacher oina tabuk torami amadi magi achoba yum amasu lerami magi punsi yam nungaina lerami. Masigi maraksida nongma enjoy tawnabani haidana casino amada jwar sanaba chatlami magi mafamda paisa marang kaina leibana maram oiraga jwar sanabagi hainabi se tapna tapna sum hengalaklami amadi magi paisa ayamba jwar da manglami magi leijaramba paisa manglaba matung jwar gi nishada ngawkhraba Birendra magi khangna chanaba marup mapangdagi paisa puba horami mingondagi puruba lupa lakh kaya amasu jwar da mangkhirami mahakna puruba paisa mayam ado thawakpadagi noma ikhang khangawdana magi mayumdo yonkibani adubu mana puruba paisa se yaman khidana mayum yolaga fangpa paisa na singbal oiramde. Birendra gi film yamna fatlamde mahak Kathmandu gi bharagi ka amada leirami aduga mahak thabaktagi su tatlami Darjeeling gi mayumdagi su paisa mayam ama lawrami maram asina makoina makhatana paisa piba leplami. Birendra jwarna maram oiraga migi paisa na khwang koirami mahak kari tawgani gyan taramde maraksida kanagumba amadagi magi mayumda hana bharada leiramba Kheti Shrestha imung manu magi yumsidagi irap laptana Kathmandu da lay haba khanglami. Masigi matung June gi tang manga 2009 da Kheti gi yumda laklami mahakna mafamsida lakpada sahi kaya gi matung da su unarani amadi makhoidagi paisa khara su puba fanglani haibagi asada laibani adubu mahakna mafamse yoklaba matung da magi plan change torami. Police ki wang pohangda Birendra hairami madudi mahakna 5 June 2009 da Kheti gi mayumda chatpada Birendrana Kheti gi mama mapadagi khangmangamlami madudi Kheti gi makha mahi tamnaba foreign da thanaba sillangami matamda Birendrana mapalamda lai tamba habase paisa yamna changani matamsida Kheti gi mapana paisa gi di kaisu awatpa leite kaigino hairagadi Kheti gi mahi tamnaba makhoi gi leijaba hanagi all property khara su yonkre amadi moina tanba paisa dagi saving khara tawraga leisu hairami. Kheti gi mama mapana wa mayam se share tawgi maramdi Birendra magi thainagi ojani amadi makhoi relation yamna matambada fakhi kanana khangni makhoina hairiba wasina makhoibu asuk yamna awabada tahangani haibadi. Kheti gi mapaki wafamsing ase targa Birendra na khanglami madudi yumsida paisa marang kaina leire habase maram asina paisa pugi haibagi mahutta yumsidagi paisa lathokpa yabagi plan tawbada oina kok thadorami. Marak asida mahaki kokta Kheti gi kidnapping tawbagi idea malaklami masigi matungda mahakna Kheti gi phone da mamangda yaukhiba message to tharami. Masigi matungda amuk Birendra na magi thainagi satra nupi mamingna Marina Sakhya da call tawrami aduga number asida call tawraga message ki warol ase hainaba hairami. Conspiracy asigi matungina Birendra na Kheti apartment amada kawrami mafam sida Marina Sakhya ga ahan boina thengnarami apartment sigi manung changpada Kheti nupa ama urami nupa ase Birendra ni mahakna Kheti da ozagi thabuk toklaga women magazine da oina thabuk tawre hairami. Wari gi marakta Birendra na Kheti da cold drink thakna pirami amadi mahakna yadaba su tawramde kaigino haragadi numitchigi ayukta Birendra ga magi mayumda thengnakhibani kaimta chingnaba laitana Kheti cold drink thaklami gi matungda gyan manglami. Gyan manglaba matungda Birendra na Kheti gi mapada SMS tharami amadi makhoibu paisa puraga mafam amadagi amada chatnaba su mahakna hairami. Police na makhata na haujikti paisa su fangle Kheti Shrestha haujik fawba yumda halaktriba kaigino hangumatamda Birendra na nakhoina hawkhiba numit taraga mangani da tongan mafamdagi body gi part kaya fangkhibado atai kanagi sunate Kheti Shrestha gi hairami. Aine langthokpani haina makha su tarami masigi matungda Birendra na haireklami cold drink thaklaba matung gyan manglaba Kheti Shrestha pung ama leiraga aina mabu hatlami amadi nimit marinigi manungda magi body part sing pikna kaklaga Kathmandu gi khara lapam real area da tongan mafamda hundoklami kaigino hairagadi magi masak identify toba ngamdanabani hairami. Masigi pause media da lakpada Nepal gi school gi mahiroising sorok ta tholaktana protest tawrami amadi Birendra trial ama phabu tawdana heng tawnabagi demand tawrami. Maraksida court case ki trial horami yamna thuna case ase chahi amagi manungda trial loisalami. 2010 da Biren Pradhan allies Birendra Shrestha
Kheti Srestabu hatpa amadi kidnapping gi charge ta chahi kunthra mapan gi jail da leibagi saja pirami aduga mahairiba plan asida call tobada mateng pangkhibi Marina chahi kungi jail da leibagi dandi pirami masini mayam aigi ngasigi wari sika SMS amadagi haurukhibani nupa amana magi paisa mayam juar da manglo matungda matau karamna mingondagi paisa logani haibagi idea se sinaraga mana khangba miyoi attack toroga paisa se lobani ko ngasi gi di matang selo sinjorge mayamna support to ko biganu. Thank you everyone.